ngasi numida waram phonghiba tongan tongan Manipuri sifong singdi maru oibi I pausing khongacharaga Manipur top channel gi mekedi mayam da share tawzage ahanbada laibak sigoiba COVID-19 update mayam da thamjage COVID anaba sibigi masing hengalagli laikatnaba masingdi hantharakle India da haukiba pungkun gamari da COVID anaba pangsi de Sire aduga nauno layong uthoktuna naba mi gi masingdi hantharaktuna लाख अनिगा लिसिंग हुम्फुगा तरेका सहुंगा कुंथ्रागा मरी खक्तमक थेंगनरे अमसुम लाइसेट असिना नाबदा मी मसिंग यामना सीबा नुमित ओइदुना अनाबा लिसिंग मरीगा संवागा कुनगा मपन सिखरे मसी ngarang लिसिंग मरीगा सहुंगा कुनगा मपन दमक सिखिबनी अमसुम ICMR gi matungina ngarang sample लाख कुनगा लिसिंग निपानगा सनिगा मौद्रागा तरुक टेस्ट तौकी मखासा थरकपोइना तोप मरुइबा पाव खरना मैम यामनमक लाइबक थिबा पाव मनी मणिपुर की पाउमी कुलम COVID-19 पॉजिटिव ओइबदा नतरा इमुंग मनुंग पुन पॉजिटिव ओइबसु यावरे मणिपुर द लैरिबा प्रिंट इलेक्ट्रॉनिक्स की तोंगान तोंगान मीडिया हाउसिंग दा पाउसी की थबक तोरिबा पाउमी कुलम ngasi फावबदा COVID-19 पॉजिटिव ओइरे पॉजिटिव ओइरबा पाउमी सिंग asi ayamana home isolation तौदुना लैरि पाउसी एसिना फंगबा पावगी मतुंग इनदि COVID-19 पॉजिटिव ओइरबा पाउमी सिंग की मनुंग नुपी पाउमी सु यावरे लाइबक थीबी पॉजिटिव ओइरबा पाउमी सिंग की मनुंग इमुंग हुपना अमसुम इमुंग की मियोइ सिंग लाइखिदबसु यावरे हिरम सिगी मतांगना पाउसी एसिगा चीफ मिनिस्टर एन बिरेन गे वरी सनबा मतमना फोंदोरखिबदि अहिंग नुमिदांग खंगदना मियामदा इ पाउ पिनबा होनबदा असौबा थौदांग नौरिबा फ्रंटलाइन्स वॉरियर्स ओइरिबा पॉजिटिव ओइरबा पाउमी सिंगी ममिंग मथा अदु खंगले लैंगाखि मैकेदिगी डेमोक्रेसी की मरी सुंबा युम्बु ओइरिबा पाउमी सिंगी दमकता अना लायेंगी लमदा पाइखत पयाबा थबक थौरांग सिंग अदु लौखनबा होनगनी हाइबसु चीफ मिनिस्टर ना फोंदोखि तोंगान तोंगान प्रजा सेक्शन क्यादगी पाउसी एसिदा फोंदोरपगी मतुंगिनदी मणिपुर की चीफ मिनिस्टर नसु लमदम असिगी पाउमी सिंग असि फ्रंटलाइन्स वर्कर नि हाइना लाउथोखिबगा लोइनना COVID-19 लाइसेट मरक्ता मंगजिन थाना इ पाउ लौबगी थबक सथरिबनि मदुना हाउजिक पॉजिटिव ओइदुना लैरिबा पाउमी सिंग असिगी दमकता अना लायेंगी थबक चीफ मिनिस्टर ना अथुबदा मियेंग संगदुना लौखतफम थोकपा थबक लौखतपा सुमगनी हाइनसु पाउसिना मखाताना फोंदोरक्ली यामनमक लाइबक थिबा मसम नुंगाइतपा पाउमने म्याम यामना थुनमक नाबा फगलक्तुना रिकवर तौबा ओइरसनु हाइना मणिपुर टॉप चैनल गी मेकेडिगिसु थमजरी अमस मखासा तजरकपोइना तोप मरुइबा पाउखरनमो COVID-19 लाइसेट थेंगनबा मणिपुर की CSO सिंग CM गा वीडियो कॉन्फ्रेंसिंग की खुतांग वरी सनखरे कोविड थेंगनबा हाइबसे अपुनबगी लालनि म्याम पुन्ना थेंगनमिनसी चीफ मिनिस्टर COVID-19 लाइसेट थेंगनबा हाइबसे अपुनबगी लालनि मसी मणिपुर म्याम पुन्ना लैंगा का अमत ओइना थेंगनमिनगदबने COVID-19 हाइबसे करिनो माकी मवोंग मतौ करम तवी कदाइदगी लाकपनो हाइबदु कानामत खंगनदि मदुना मलेम की मियाम लाइसेट असिबु पंगपारा पखनै लाइसेट असिना मरम ओइदुना पंगसीदे सिनै अदुबो लाइसेट असिना सोक्तनबा सेक्शन थोरंग थबक सपसाना लौब कांगबुदि सीदे मदुना हाउस लाइसेट असिदगी ngakthoklaba miyamna section batai amasum लाइसेट असिना पॉजिटिव ओइदे हाइरबदि मतम साना मरि लेनबा लेंगा के अथॉरिटी दा पाउ पिबियो हॉस्पिटल खुदकता चटपिदुना लायेंबगी थबक तौबना ख्वाइदगी अफबा ओइगनि हाइना चीफ मिनिस्टर एन बिरेन ngasi फोंदोखरे चीफ मिनिस्टर ना फोंदोखिबा वाफमसिंग असि ngasi ayuk pung 12 dagi nungthil pung 2 makhai fawba CM secretariat चीफ मिनिस्टर ना शेयर लौदुना कैबिनेट मिनिस्टर MLA सिंह हेल्थ डिपार्टमेंट की मरुएब ऑफिसर सिंह सरुक यादुना पांगथोखिबा वीडियो कॉन्फ्रेंसिंग की खुथांगदा मणिपुर की तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंह की लुचिंग सिंह अमदी कम्युनिटी लीडर सिंह की ओइबा मिफम पांगथोक्तुना लाइसेट असि पुनः थेंगनबा खना नैनबदा फोंदोखिबने अमसुंग असि खना नैनबा दुदा UCM अमुको हेरिकॉन CCSK कुकी NP UNC जिरियांगरोंग यूनियन तमेंगलोंग अमसुम CMTO सेनापति तंगखुल कतमनालोंग उरखुल जौमी यूनियन अमदी मणिपुर की तोंगान तोंगान सिंगी फुरुप सिंगी CSO सिंगी लुसिंग सिंग अमदी तोंगान तोंगान कम्युनिटी लीडर सिंग सरुक यादुना मागी मोट फोंदोकनदुना यामना कुपना चीफ मिनिस्टर का खना नैनखि अमसुम वीडियो कॉन्फ्रेंसिंग की खुतांगना पांगथोखिबा खना नैनबदुदा CSO सिंग लीडर सिंग अमदी कम्युनिटी लीडर सिंगना अमत ओइना फोंदोकनखिबा अपाम सिंग अदुदि हौजिक मणिपुर COVID-19 ना पॉजिटिव ओइबा मसिंग हेंगतलिबा सि करिदगिनो हाइबिदु थिदोक्तुना हेंगत हंदनबा थबक पाइखतपा ऑक्सीजन वातनबा होनबदुगा लाइसेट असिना पॉजिटिव ओइरबा मियोइ क्या होम आइसोलेशन तौदुना लैदिबा सिंग असि लैंगा की मरि लेनबा अथॉरिटीना निंगथीना मॉनिटर तौबकी थबक वाली
maduna ningthina monitor tawbiu aduga Manipur gi miyam na COVID-19 gi awareness mari leinaba akhang ahi singna park sana pangthoktuna miyam na khanganba loinana hauzik miyam na laiset asigi matang na sarang na mi paina ba lairiba lainga na kokhanba masida natana lakhotpham thokpa ana layengi thabak chapsana lakhotna ba khona ba haibisini loinana CSO sing leader sing amani community leader singna pirak liba suggestion mayam asi yamna kup khanaba matungna thabak to onthok mai pakna pangthokpa haibisini CSO sing leader sing amadi community leader singna fongdorapwa wafam sing asi taraba matungna chief minister en berena fongdokhibidi miyamna pirakpa suggestion tarana oi miyam thagali miyamna pirakpa suggestion sing asi ningthina note tawre hauzik laichet asina maram oiduna praja miyam gi wokhal hanthabagi mawong amada lairibasi makhoi gi model wangkhat hanana ba pokning haksang anima kan khat hanana ba akhang ahai doctor sing amadi expert singa tanaraga paikhat phamthokpa thabak paikhatna ba khonagani masigi damakta jenimsta laidiba doctor amadi expert sing asoba thodang launaba khangalagani suhaki maduna chingge amadi tampaki arapa mafam singda ana lengi lamda doctor amadi nursing atai mari lena ba kayagi award apa laidiba sing yengsinana ba deputy commissioner DC singi level da community level da committee sing semlaga hakthengna yengsinana ba thabak paikhatkani masi thabak to onthona bagi damakta jenims home department ga tanaraga order ama thoktuna lenga na COVID-19 thengna ba hona bada kari karama thabak paikhatkadagi haibadu miyamda circulate tawduna khangangani CM na makhatana fungdokhibadi ngasi video conferencing gi khuthangda Manipur da lairiba tongan ba CSO leader sing amadi community leader sing ga COVID-19 thengna ba khanakhiba mifam asi sayol gona pangthokna ba su honagani loinana COVID-19 laisa thengna ba hona bada miyam punna amato oina saruk yaminasi hainasu makhatana fungdokhi atopa maru eba paw khara namu Manipur yauna state mapan gi health minister singa union minister ga wari sanakre West Bengal yauna awang puki state sing COVID-19 gi laiset asi khanghen hengalakti besi gi matangda matau karamna laiset asi ngakthokna bagi matangna ngasi union health minister Dr. Harshvardhan video conferencing ki kuthangna ngasi nungtul pung ani dagi wari sanakhi basida north east state sing haibadi Assam Manipur Meghalaya Arunachal Pradesh Sikkim Mizoram Tripura Nagaland singbagi health minister sing saruyaki wari sanabadu da north east ki state singi hauji oiriba covid ki phibam gi matangna khanaki loinana pak sana covid vaccine kapthokpi ki thabak ki matangna sukupna wari sanaki haina union minister da Dr. Harshvardhan gi Twitter gi khuthangna thadoroktuno khangalakli haina spaw sina phungdorakli atopa Paomi layeng sathariba ratan thiam covid negative oire haksang gi phibam phagale mayamna tentakna hapsaramge theater gi lamda malemda thoido hindona saknairaba miyama oiriba ratan thiam covid-19 positive oibadigi nimit kharani gi mamangna ana layeng gi lamda maming leiraba private hospital ama oiriba Impal gi North AOC da leiriba Rajmiti city da layeng satharakiba adu house covid negative oire loinana ratan thiam gi haksang yamna phogale hainasu pausiesina makhatana phungdorakli atopa marueba Paomi namo covid vaccine kaplaba miyoida positive oirakpada phagatpagi sang yamna wangkhali Housing Manipur COVID vaccine ahanba dose kapluraba sahi nifuga mangadagi humpu phawbagi manungda leiba miyoi kayada COVID positive oiba yauri adubo COVID vaccine kaplaba miyoi singdadi positive oirabasu yamna thuna phagalapagi sang asi wangna leisu hairi pausi asida ahanba dose ki COVID vaccine kapluraba masagi sai yankhai ga manga phawbagi manungda leiba positive oiraba miyoi kharaga wari sanaba matamda phongdorakhibadi ahanba dose ki COVID vaccine kapluraba matungda COVID positive oirakhi adubo haksang da yamna thoina waba lehauna singba ka hena hauba saning thakning daba madi haksang ka hena nungai taba tawbagi sangdi yamna hanthai aduga covid vaccine kap hodaba miyoi singda covid positive oirakpa matamdadi lehau ka hena hauba saning thakning daba pokpa haksang ka hena son thabagi sang wangi masi masagi sai kunthra sudriba masa mau fana leiriba na singda fawba adumak tawbi hena phungdorakhi Pausna makha taribdi maduna hauzik sahi taraga nipanagi nipuga manga phawbada leiriba miyoi sing amadi nipuga manga dagi humpu phawbada leiriba miyoi sing covid vaccine kapthokpana khwaidagi afaba oi vaccine kapluraba matungda positive oiraklabasu ayamana yamna thuna haksang phagalapagi sang wana lei hainasu pausi esina makha tana phungdorakli atopa tentakpa Paomi namo covid duty da soklaba BDF amada layeng sel tengbangkhre wangoi police station da leiba mayang Impal khonjang makha lekai laisram Mahindro kauba BDF personnel asina haukiba me taraga tarukta hiang thang thong mathakta ayuk pung tarukta gi numidang pung taram thai phawba duty takhi duty loiraga masagi posting maphamda activa ama thauduno halakpada samuro lamkhai daidi pha manakta
lambi da lairamba sagol kharana chongsilakpadigi accident thoki amasum khudakta wangoi community health center da layengki hari soklaba bide personnel asi layengbada mating oinabagi damakta Imphal West District Bide Welfare Association na ASP Imphal West ke Megacenter gi lamjing makhada soklaba bide personnel asigi mayumda satuna sel gi tingbang pikre haina AMD Rias Khan General Secretary Organization kam spokesperson All Manipur Bide Welfare Association Central Committee na tholakpa seol amana su makhatari loisilak poina to patentak pa paw manamo UP ki Revenue Minister Kesap COVID-19 na laikidre Uttar Pradesh ki Revenue amadi Fund Control digi State Minister oina thau puramba Bijoy Kesap ngarang COVID-19 laisen na maram oiduna Gurgaon Hospital laikidre ba si masagi sai yang kai taruk sukre UP gi Muzaffarnagar Sarthawal Kendra digi MLA oina karakhibani ma ngarang Gurgaon da laiba Madanta Hospital laikitabani mak tharaga hauju phawra COVID-19 laisen maram oiraga UP gi minister ahum sikre haina spouse na mek seng na fondorakli ama samyam pausi lusilak poina ngasi Manipur gi oba COVID-19 update ma'am da share tawjaramge ngasi haukiba pungkun ge mari da ma'am Manipur su yamlaba mioi habde mioi sangwa ga marfu gani thoi ngasi COVID-19 na positive oyankre Makoi singsi Bisnupur gi kunga taruk Sandel gi taraga mathoi Susampur gi yankhai ga mathoi Imphal East gi samga ni phuga mari Imphal West gi sani ga humdra ga ni pan Zaribam gi mioi amata na khide Kaksing gi kun au Kangpokpi gi manga Perzol gi ama Senapati gi taret Tamenglong gi ani Tengnopal gi ani Thaubal gi taraga mapal Urkhul gi taramathoi puna mioi sangwa ga marfu ga ni thoi haukiba pungkun gi mari da Manipur COVID-19 positive oirakhe amasum haukiba pungkun ga mari da yamlaba mioi amsu laikidre myamna haijarake Susampur gi mioi ama COVID-19 na laikidre amasum Bisnupur gi mioi taruk laikidre Imphal East gi mioi taruk laikidre Imphal West gi mioi manga laikidre Kaksing gi mioi ani laikidre amasum Thaubal gi mioi ani Urkhul gi mioi ama puna mioi record oina puna mioi kun go homdai ngasi haukiba pungkun mari sida positive oirakan Manipur da laikidre hairi yamna mak sathibani myam amuphobo oikidri mongda hokiba pungkun ga mari sida Manipur da mioi kun go homdai COVID-19 positive oiduna laikidre haina Manipur optional gi mekedi gi su myam da share tawjari do haujiku ina di mata loisinjarage do anabu e pauxing sunjoi shoidana update pizarake and thank you